Karnatak aisi South India ki amna maming lairapa Bangalore ka laiba ama Mangalore ka laiba amadi ekoi somdik su miyam chatnaraka masit su business tawrpa mafam si santini mi singfai dharma ki adugumba koifam sanfam lai haina su yamna phawba ming chatpa adugumba mafam amani Karnatak ase adubu Karnatak asida nahan haukiba 13 July dagi yamna angakpa mina thajarudaba amati ngasi chahi kun 19 dagi oiduna lakpa amambagi thodok khara hojik focus tawrkre nupa asina police da FIR am tawrabani complaint ama pirabani mauti magna hairaki suddenly maruti mahak adugumba mandir dharma sala amada cleaning gi thabakta makse appoint tawduna job tawduna seng lubagi thabak ase masi tawduna thambani adupu mangonda adugumba mandir adugi administration mandir aduga leiba mandur adugi makun maru makok oiba makhoi khargi through dagi adugumba crime ki series of crime chathakiba ngasi 19-20 years yauna chathakiba ki adugumba angakpa amuba daktana thalba adugumba angakpa wari khara makta lithorakre masigi matungda hojik entire India da masigi news asiam kanna sandokli maruti adugumba mandir do hojik court ki wa bardik ki matungina mandir do adugi maming hojik haidokte sini aduga nupa adugi maming su haidok tree nupa asinabdi haikre maruti ai ki maming haidok pino aduga makok tagi ton phause mak ase pajana hojik mas upchelli kupselli aduga mamit khata phak mas court pokhatre court statement amama pidori bine haidana pokhatre mai kutai magna tawkhiba thabak punumak ase masi punumak ase ki proof document photography ama amase masi loina pudan lai sini hojik Karnatak tanatana hojik India tanatana India prithibi da masi gwar asiam na kana nainari modi serial killing gi wari ni hairi masida nupa asina hai modi ai clinic ki thabak tawdana lairambani adupu aingonda nomak khanghaudana asiba amakaki hakchang poloi ko kaidau ki hai poloi ko ma ko missing taw ko ai pirakhe sini aduki matung da mana matam han bade khan ke sini nupi ase ising ga ta da sibra ama oiram gani haidana aduki matung da mak na nupi ase pura phumjin kre mafa amada aduki matung da mathang nupi sing asigi asi bakjang si maki manakte we nupi kharagi ti mafi marol nupi kharagi ti mafi marol phibam naina laktaba means nupi sing ase rape toraga torture toraga phuraga chairaga makoi ase hatoklaga adugi matungda mangonda masigi nupi sing ase tikana tawko maki mafam da turel phumgi ai pra mai thadok ki ai bra adu purma ku taw haidon masigi thabak ke sinabani sini adubu mak yam pamde sini pamda maksu madugi thabak tu tawre aduga 310 tawi sini mangonda kariko nangna masigi thabak tawdar sinang china thwai mangani aduga nangi family leidana lachana su leidana amatta hingloi haibute ki marks around 90 years asigumba crime ki thabak ase bakoina crime torokpa aduga mark na loisin pa poloiba kanglup ama diesel mai tharaga loisin ki yauri kanglup ama phummaga loisin ki yauri sumaina tawdana mi si chama ki mataktani hairi mark na masi mongphamda tawkhrise so asigi wari ase akibagi machak na tadi karino aduga nupa ase hojik court statement ama pidori aduga bag na hai cinema di karamba mandir da tawkibana amsung masi crime sheet da maru ene chendari se kana no loina mount lai karamba nupi karam matam da hat ki aduga kama intor ko ma se loisen ki phum ki pra si ki pra bag na already thajabagi da makta mafam ani ki lebak taw thokhala kam tu saru ngaro puthokan jakre sini Karnatak ka mafam ta mi missing oi pa du cry de missing oi ba haibase khangbangam taba khanglaga su khonjel thokpangam taba atugumba case mayam ma laikre sini atugum passing hojik nupa asina hojik thona thokna police ta amdi court ta while bichar se pi bhorok padagi sai mangki ba mama pa ki mi sing su hojik ta matap na thokna rakle sini maruti ma ki macha mangki ai so icha mangki ma ki badi phangda bani haidon hojik Mangalore rom ki side asom doi mare dharmasala hai badi mandir amalai ba doi manako da missing puja pat ki ama makse lakpa mokhoi sida ki mang boi mare siki chati ba case amani hujik Karnatak manung de hujik oiri sa dono pasina ma ke side ama thami ba de karigumba administration na police na maki life as a security pi kani natraga makoi family macha masu gi security pi kani haina masi ki risk lo bi tarte ai ma de chena upun mak to maming ka patha ga konana loina phongdo kani sini aduna hojik maki life se 310 ni aduga mak se court to puthat kre statement si
ꯄꯤꯗꯧꯔꯦ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯍꯧꯖꯤꯛ ꯌꯥꯝ ꯀꯟꯅ ꯅꯩꯅꯔꯤ ꯑꯉꯛꯄꯅꯤ ꯃꯤ ꯆꯥꯝꯃ ꯍꯦꯟꯕꯒꯤ ꯋꯥꯅꯤ ꯅꯨꯄꯤꯁꯤ ꯑꯉꯝꯕ ꯅꯨꯄꯤꯇ ꯑꯣꯏꯅ ꯇꯧꯔꯤꯁꯤꯅꯤ ꯔꯦꯞ ꯑꯃ ꯇꯧꯔꯒ ꯇꯧꯅꯤꯡꯕ ꯇꯧꯔꯒ ꯃꯗꯨꯒ ꯃꯁꯨꯃꯥꯏꯅ ꯍꯥꯠꯄ ꯑꯣꯏꯈꯤ ꯃꯥꯜꯂꯦ ꯑꯁꯤꯒꯨꯝꯕ ꯁꯥꯊꯤꯕ ꯋꯥꯔꯤ ꯀꯌꯥꯅꯤꯀꯣ ꯄ꯭ꯔꯤꯊꯤꯕꯤꯗ ꯍꯧꯖꯤꯛ ꯇꯥꯔꯛꯂꯤꯁꯦ ꯃꯤ ꯄꯨꯖꯥ ꯇꯧꯕ ꯂꯥꯛꯆꯕ ꯑꯃ ꯇꯥꯔꯒ ꯐꯥꯔꯒ ꯁꯨꯃꯥꯏꯅ ꯇꯧꯈꯤꯕ ꯑꯁꯤ ꯃꯤꯁꯤꯡ ꯇꯧꯈꯤꯕ ꯀꯃꯥꯏꯅ ꯃꯤꯁꯤꯡ ꯇꯧꯈꯤꯕ ꯀꯔꯥꯏ ꯄꯨꯁꯤꯟꯈꯤꯕ ꯀꯔꯤꯃꯨꯛꯇ ꯈꯪꯗꯕ ꯑꯗꯨꯒꯨꯝꯕ ꯋꯥꯔꯤꯅꯤ ꯍꯧꯖꯤꯛ ꯑꯗꯨꯒ ꯅꯨꯄꯥꯁꯤꯅ ꯍꯥꯏ ꯃꯗꯨꯗꯤ ꯃꯥ 2011ꯗꯗꯤ ꯉꯁꯥꯏꯒꯤ ꯖꯣꯕ ꯑꯁꯦ ꯇꯨꯃꯤꯟꯅ ꯊꯥꯗꯣꯛꯂꯒ ꯃꯥꯁꯦ ꯀꯣꯏ ꯆꯦꯟꯈꯤꯕꯁꯤꯒꯤ ꯃꯐꯝ ꯑꯃꯗ ꯆꯦꯜꯂꯦ ꯀꯔꯅꯥꯇꯀ ꯊꯪꯅꯕ ꯁ꯭ꯇꯦꯠ ꯑꯃꯗ ꯂꯣꯠꯇꯅ ꯂꯩꯕꯅꯤ ꯁꯤꯅꯤ ꯑꯗꯨꯕꯨ ꯃꯥꯛꯁꯦ ꯄꯦꯜꯂꯛꯇ꯭ꯔꯦ ꯁꯤꯅꯤ ꯃꯥꯒꯤ ꯊꯃꯣꯏ ꯑꯁꯦ ꯄꯨꯡꯆꯥꯛ ꯆꯥꯛꯂꯛꯂꯦ ꯃꯗꯨꯗꯤ ꯅꯨꯄꯤ ꯀꯌꯥꯕꯨ ꯑꯗꯨꯃꯥꯏꯅ ꯇꯧꯈꯤꯕꯗꯣ ꯃꯥꯒꯤ ꯃꯊꯧ ꯃꯉꯝ ꯃꯍꯝ ꯆꯥꯅ ꯃꯥꯒꯤ ꯑꯦꯟꯗꯤꯡ ꯑꯣꯏꯈꯤꯗꯕ ꯅꯨꯄꯤꯁꯤꯡꯗꯨꯒꯤ ꯑꯥꯠꯃꯥ ꯍꯧꯖꯤꯛ ꯁꯥꯟꯇꯤ ꯑꯣꯏꯔꯝꯈꯤꯔꯣꯏ ꯃꯥꯒꯤ ꯑꯁꯇꯤ ꯂꯧꯈꯠꯇ꯭ꯔꯤ ꯃꯥꯒꯤ ꯑꯔꯣꯏꯕ ꯃꯊꯧ ꯃꯉꯝ ꯇꯧꯗꯕ ꯅꯨꯄꯤ ꯀꯌꯥ ꯌꯥꯎꯈ꯭ꯔꯤ ꯃꯈꯣꯏ ꯑꯗꯨꯒꯤ ꯁꯥꯟꯇꯤ ꯀꯔꯝ ꯑꯣꯏꯔꯒꯅꯤ ꯃꯗꯨꯒꯤ ꯃꯃꯥ ꯃꯄꯥꯗꯨꯒꯤ ꯄꯤꯔꯥꯎꯈꯣꯜ ꯄꯨꯝꯅꯃꯛ ꯑꯁꯦ ꯅꯤꯡꯉꯝꯗꯕ ꯄꯨꯝꯅꯃꯛ ꯑꯁꯦ ꯎꯔꯒ ꯃꯥ ꯑꯁꯤ ꯁꯥꯟꯇꯤ ꯑꯣꯏꯔꯛꯇ ꯃꯥꯒꯤ ꯇꯨꯝꯕ ꯌꯥꯗꯦ ꯆꯥꯕ ꯌꯥꯗꯦ ꯁꯤꯅꯤ ꯃꯔꯝꯗꯤ ꯑꯃꯨꯛꯇꯪ ꯑꯩ ꯃꯁꯤꯒꯤ ꯋꯥꯐꯝꯁꯦ ꯃꯦꯟꯁꯟ ꯇꯧꯈꯤ ꯍꯥꯏꯗꯨꯅ ꯑꯗꯨꯒ ꯃꯈꯣꯏꯁꯤꯡ ꯑꯁꯦ ꯇꯞꯅ ꯇꯞꯅ ꯐꯨꯛꯂꯒ ꯑꯣꯏꯔꯁꯨ ꯁꯔꯨ ꯉꯥꯔꯨ ꯑꯃꯇ ꯑꯣꯏꯔꯒꯁꯨ ꯃꯥꯒꯤ ꯑꯔꯣꯏꯕ ꯃꯊꯧ ꯃꯉꯝ ꯇꯧꯕ ꯌꯥꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯐꯤꯕꯝꯗ ꯇꯧꯒꯦ ꯍꯥꯏꯗꯨꯅ ꯑꯁꯤꯒꯨꯝꯕ ꯋꯥꯔꯤꯅꯤ ꯍꯧꯖꯤꯛ ꯀꯔꯅꯥꯇꯀꯗ ꯌꯥꯝ ꯀꯟꯅ ꯊꯣꯛꯂꯤꯁꯦ ꯑꯁꯤꯒꯨꯝꯕ ꯀ꯭ꯔꯥꯏꯝꯒꯤ ꯋꯥꯔꯤ ꯀꯌꯥ ꯊꯟꯅ ꯂꯩꯕ ꯖꯥꯠꯅꯤ ꯑꯗꯨꯕꯨ ꯃꯥꯛꯅ ꯇꯧꯈꯤꯕ ꯃꯔꯥꯜꯗꯣ ꯃꯄꯨ ꯑꯃꯗꯤ ꯎꯏꯗ꯭ꯔꯥ ꯃꯗꯨ ꯐꯨꯛꯇꯣꯛꯍꯜꯂꯛꯄꯅꯤ ꯑꯗꯨꯒ ꯀꯌꯥꯝ ꯀꯨꯏꯅ ꯀ꯭ꯔꯥꯏꯝ ꯇꯧꯗꯨꯅ ꯂꯩꯒꯅꯤ ꯀꯌꯥꯝ ꯀꯨꯏꯅ ꯃꯤꯒꯤ ꯃꯄꯤ ꯇꯥꯔꯝꯈꯤꯅꯤ ꯅꯨꯄꯤꯁꯤꯡ ꯑꯉꯥꯡꯁꯤꯡ ꯃꯗꯨ ꯑꯣꯠꯄꯅꯩ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯃꯄꯤꯇꯒꯤ ꯃꯄꯤꯔꯥꯡ ꯁꯤꯟꯊꯈꯤꯕ ꯃꯈꯣꯏꯗꯨꯒꯤ ꯑꯋꯥꯕꯗꯣ ꯃꯈꯣꯏꯒꯤ ꯃꯊꯛꯇ ꯇꯥꯔꯣꯏꯗ꯭ꯔꯥ ꯍꯧꯖꯤꯛ ꯁꯤꯗ꯭ꯔꯤꯉꯩ ꯃꯊꯛꯇꯃꯃꯥꯡꯗ ꯃꯈꯣꯏꯗꯁꯨ ꯇꯥꯗꯣꯔꯤꯅꯤ ꯑꯗꯨꯅꯤ ꯍꯧꯖꯤꯛ ꯀꯔꯤꯒꯨꯝꯕ ꯄꯨꯂꯤꯁ ꯁꯤꯄꯥꯏꯁꯤꯡ ꯑꯁꯤꯅ ꯃꯗꯨꯒꯤ ꯃꯥꯒꯤ ꯀꯝꯄ꯭ꯂꯦꯟ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯐꯖꯅ ꯄ꯭ꯔꯃꯥꯟ ꯄꯟꯊꯩ ꯐꯪꯂꯕ ꯃꯇꯨꯡꯗ ꯃꯁꯤ ꯐꯖꯅ ꯊꯕꯛ ꯁꯨꯒꯠꯂꯛꯂꯕ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯌꯥꯝꯅ ꯄꯣꯖꯤꯁꯟ ꯇꯥꯔꯣꯏ ꯃꯗꯨꯒꯤ ꯃꯤꯁꯤꯡ ꯅꯩꯅꯕꯁꯤꯡ ꯏꯚꯦꯟ ꯃꯈꯣꯏꯗꯨꯒ ꯄꯨꯂꯤꯁꯁꯤꯡꯒ ꯍꯥꯟꯅꯒꯤ ꯃꯇꯝꯗ ꯈꯪꯅ ꯆꯥꯟꯅꯕ ꯂꯩꯔꯝꯕ ꯇꯥꯔꯒꯗꯤ ꯃꯈꯣꯏꯒꯤ ꯑꯣꯏꯅꯁꯨ ꯌꯥꯝꯅ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯣꯏꯕ ꯑꯃꯗꯤ ꯊꯣꯛꯀꯅꯤ ꯍꯥꯏꯔꯤ ꯍꯧꯖꯤꯛ ꯀꯔꯅꯥꯇꯀꯇ ꯃꯁꯤ ꯌꯪ ꯊꯥꯎꯅ ꯋꯥꯔꯤꯁꯤ ꯂꯤꯅꯔꯤꯕꯅꯤ ꯑꯗꯨꯒ ꯃꯁꯤ ꯀꯅꯥꯁꯨ ꯈꯪꯂꯝ ꯄꯣꯟꯇꯦ ꯃꯗꯨꯗꯤ ꯃꯤ ꯀꯅꯥꯒꯨꯝꯕ ꯏꯃꯨꯡ ꯑꯃꯗꯒꯤ ꯅꯨꯄꯤ ꯃꯤꯁꯤꯡ ꯑꯣꯏꯈꯤ ꯃꯈꯣꯏꯅ ꯈꯜꯂꯝꯒꯅꯤ ꯀꯥꯏ ꯆꯠꯈ꯭ꯔꯕ ꯃꯥꯡꯈꯤꯕꯅꯣ ꯈꯪꯗꯦ ꯊꯤ ꯐꯪꯗꯦ ꯄꯨꯂꯤꯁꯇ ꯀꯝꯄ꯭ꯂꯦꯟ ꯇꯧꯏ ꯄꯨꯂꯤꯁꯅꯁꯨ ꯃꯗꯨ ꯊꯤꯗꯣꯛꯄ ꯉꯝꯗꯦ ꯑꯗꯨꯒ ꯑꯔꯣꯠꯄꯗꯗꯤ ꯁꯨꯝ ꯍꯥꯏꯅ ꯉꯁꯥꯏ ꯅꯨꯄꯥ ꯑꯁꯤꯗ ꯃꯈꯣꯏꯕꯨ ꯐꯨꯝꯈꯤꯕ ꯅꯠꯇ꯭ꯔꯒ ꯃꯩ ꯊꯥꯗꯣꯛꯇ ꯃꯥꯡꯍꯟꯈꯤꯕ ꯃꯥꯒꯤ ꯁꯔꯨ ꯉꯥꯔꯨ ꯐꯥꯎ ꯊꯤ ꯐꯪꯗ꯭ꯔꯕ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯃꯁꯤꯗ ꯏꯟꯚꯣꯜꯕ ꯑꯣꯏꯕ ꯃꯁꯥꯃꯛ ꯀ꯭ꯔꯥꯏꯝꯗ ꯏꯟꯚꯣꯜꯕ ꯑꯣꯏꯗ꯭ꯔꯒꯁꯨ ꯃꯤꯁꯤꯡꯗꯨꯒꯤ ꯂꯣꯏꯁꯤꯟꯕꯗꯗꯤ ꯃꯍꯥꯛꯁꯤ ꯏꯟꯚꯣꯜꯕꯃꯦꯟꯅꯤ ꯃꯍꯥꯛꯁꯨ ꯄꯨꯂꯤꯁꯀꯤ ꯅꯠꯇ꯭ꯔꯒ ꯂꯣꯒꯤ ꯈꯨꯠꯇꯒꯤ ꯍꯤꯡꯒꯗ꯭ꯔꯥ ꯃꯔꯝꯗꯤ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯑꯍꯥꯟꯕ ꯑꯣꯏꯅ ꯃꯗꯨꯒꯤ ꯀꯦꯁꯇꯨ ꯊꯦꯡꯅꯕ ꯃꯇꯝꯗ ꯀꯔꯤꯒꯤ ꯄꯨꯂꯤꯁꯇ ꯃꯍꯥꯛ ꯇꯝꯍꯧꯗꯦ ꯑꯁꯤꯒꯨꯝꯕ ꯀꯣꯏꯁꯟ ꯀꯌꯥꯁꯨ ꯃꯥ ꯂꯥꯛꯀꯅꯤ ꯑꯗꯨ ꯑꯣꯏꯔꯁꯨ ꯃꯍꯥꯛꯅ ꯍꯥꯏꯈ꯭ꯔꯦ ꯃꯗꯨꯗꯤ ꯑꯩ ꯑꯃꯨꯛꯇ ꯑꯣꯏꯔꯁꯨ ꯃꯁꯤꯒꯤ ꯀ꯭ꯔꯥꯏꯝ ꯃꯁꯤꯒꯤ ꯕ꯭ꯂꯦꯛ ꯁ꯭ꯇꯣꯔꯤ ꯑꯁꯤ ꯇꯝꯂꯝꯒꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯄꯨꯂꯤꯁꯀꯤ ꯃꯃꯥꯡꯗ ꯊꯝꯂꯦ ꯑꯗꯨꯅ ꯀꯤꯕꯨ ꯀꯤꯔꯦ ꯍꯧꯖꯤꯛ ꯃꯇꯝꯁꯤꯗ ꯊꯣꯛꯆꯀꯗꯕ ꯁꯤꯒꯨꯝꯕ ꯃꯤ ꯀꯌꯥ ꯃꯥꯡꯈꯤꯗꯨꯅ ꯂꯥꯄꯇꯥ ꯍꯥꯏꯕꯅꯤ ꯃꯁꯤ ꯃꯤꯁꯤꯡ ꯑꯣꯏꯗꯨꯅ ꯂꯩꯔꯤꯁꯦ ꯑꯁꯨꯝ ꯍꯥꯏꯅ ꯀꯌꯥ ꯅꯤꯡꯉꯝꯗꯅ ꯅꯨꯄꯤꯁꯤꯡ ꯑꯗꯨ ꯁꯨꯝ ꯇꯧꯔꯝꯒꯅꯤ ꯑꯁꯤꯒꯨꯝꯕ ꯃꯤꯒꯤ ꯁꯛꯇꯝꯗ ꯁꯥ ꯑꯣꯏꯔꯕ ꯃꯤ ꯀꯌꯥ ꯁꯃꯥꯖꯁꯤꯗ ꯂꯩꯔꯤꯕ ꯄꯣꯠꯅꯤ ꯃꯄꯥꯟꯗꯅ ꯑꯃ ꯃꯅꯨꯡꯗꯅ ꯑꯃ ꯇꯧꯕ ꯑꯁꯤꯒꯨꯝꯕ ꯀꯦꯁꯅꯤ ꯍꯧꯖꯤꯛ ꯀꯔꯅꯥꯇꯀꯇ ꯑꯃ ꯊꯣꯛꯂꯛꯏꯁꯦ ꯃꯗꯨꯁꯨ ꯙꯔꯃꯁꯂꯥꯒ ꯔꯤꯂꯦꯇꯦꯠ ꯂꯩꯕ ꯃꯟꯗꯤꯔ ꯑꯃꯒ ꯔꯤꯂꯦꯇꯦꯠ ꯂꯩꯕ ꯑꯗꯨꯒꯨꯝꯕ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯀꯥꯡꯂꯨꯞꯅ ꯇꯧꯕ ꯃꯈꯣꯏꯒꯤ ꯅꯦꯠꯋꯥꯔꯛ ꯑꯃꯅꯤ ꯁꯤꯅꯤ ꯃꯅꯨꯡꯗ ꯃꯈꯣꯏ ꯑꯁꯤ ꯌꯥꯝ ꯏꯁꯇ꯭ꯔꯣꯡ ꯑꯣꯏꯕ ꯑꯗꯨꯒ ꯃꯈꯣꯏꯁꯤ ꯌꯧꯅ ꯄꯋꯥꯔ ꯄꯥꯏꯕ ꯃꯤꯁꯤꯡꯒ ꯃꯔꯤ ꯂꯩꯅꯕ ꯑꯗꯨꯒꯨꯝꯕ ꯄꯣꯠ ꯑꯃ ꯑꯣꯏ ꯃꯥꯜꯂꯦ ꯃꯁꯤ ꯌꯛ ꯂꯥꯎꯅ ꯍꯧꯖꯤꯛ ꯂꯤꯅꯔꯤ